अहानबदा मरुइबा पाउ पिजरी होम मिनिस्टर ना कोरपदगी मणिपुर की चीफ मिनिस्टर एन बीरेन स्पेशल चार्टर फ्लाइट अमदा ngasi दिल्ली दा पाइसिनख्रे मिनिस्टर एल सुसिंद्रो की कंगला लमखाइदा लेबा गोडाउन अमदे फार्म हाउस को साउनरबा मियामना अमुका हन्ना मई थरमले खामेन लोक की थौदोक्ता लेखिद्रबसिंगी मनुंगदा अमा ओइरिबा बकिम चंद्र लाना थौरम मियोइ चाकयाना सरुक यादुना कंगला संगोम संगदा पांगथोख्रे अमदी इम्फाल वेस्ट ईस्ट अमसोंग बिष्णुपुर की कर्फ्यू ngasi पुंग 3 फाउबा कोमथोक्ले मैम खुरमजरी ELITETV मणिपुरी पाउ मियंग ताबिरिबा सिंहबु विजयता खांगेंबम नाताराम नोकचरी हौजिक मपुंग ओइबा पाउ मियामदा संतोकना पिजरी मणिपुर की चीफ मिनिस्टर एन बीरेन सिंह इंडिया की होम मिनिस्टर अमित शाह ना कोरपदगी ngasi अयुक पुंग 13 रोम ताबा मतमदा अखनबा चार्टर फ्लाइट अमदा दिल्ली दा पाइसिनख्रे करिगिदमक्ता चीफ मिनिस्टर ना ngasi कौसिलकपनो हाइबा मयामदा अचौबा वहांग अमा ओइरे पनबयाबदी ngarang दिल्ली दा ऑल पॉलिटिकल पार्टी की मिफम अमा पांगथोखिबा अदुदा तोंगान तोंगानबा पॉलिटिकल पार्टी की माइकैदगी तोंगान तोंगानबा वाफम कया पुखलखिबने तृणमूल कांग्रेस की लुचिंगबी ममता बनर्जी की माइकैदगी यूनियन लेंगांगना मणिपुर बु काश्मीर ओंथोनाबा होनारब्रा हाइबा वाफम थमखिबने एनपीपी की लुचिंगबा कर्नाटक की संगमाना प्राइम मिनिस्टर अमसोंग होम मिनिस्टर ना मणिपुर दा चलगा हजिक ओइरिबा फिबम असी यंगसिनगदबने हाइखिबने अदुगा समाजवादी पार्टी आरजेडी अमदे कांग्रेस की माइकैदगी चीफ मिनिस्टर रिजाइन तौनबा वाफम पुखलखिबने चीफ मिनिस्टर बु ngarang पॉलिटिकल पार्टी सिंगे मिफम लोइरबा मतुंगदा खुदकता कौसिलखिबगी मरम चपचाबा खंगबंगमद्रे ngasi numidang pung 3 tagi 9 फाउबगी मनुंगदा चपचाबा मरम अमा खंगलबा यारी हाइना दिल्ली दगी फंगबा पाउ अमना मखा तारी हौखिबा जून कुलुमदोइगी नुमिदांग पुंग 10 रोम ताबा मतमदा कंगला लमखाई पांगनुंगदा लेबा मिनिस्टर सुसिंद्रो गे गोडाउन अमदे फार्म ओइना लेबा मफम मई थादोकलमनबा मतुंगदा ngarangsu पुंगफम असिगा हाइरब मानना सखंगदबा मियोइ खरना अमुका हन्ना मई थादोकलमले मफम अदुदा थंबा लुपा करोड़ कयागी पाइप सिंग मईना तुमना चाखरे पाइप सिंग अदु सीवरेज प्रोजेक्ट की थंबने हाइरे मिनिस्टर मसामक्सु मफमदुदा चपचाना संग्रबसु अरापा मफमदगी येंगदुना लेखि हाइरे थौदोक थोकफमदगी फंगबा पाउदा सखंगदबा खरना मई थारे हाइबा पाउ फंगबदगी लमदम अदुगी इमा इबेल सिंह मियोइ सिंह अदु तानखी हाइरे अमंबगी खुदोंग चाबा लौरगा मफम अदुदगी सखंगदबा सिंह अदु नानथोक्तुना चेनख्रे पाउ हेक फंगबगा ELITETV की न्यूज टीम सु मफम अदुदा चंगसिनखे मणिपुर फायर सर्विस की कांगबुना कन्ना होनादुना मई अदु कनमंगमखे अदुमकपु मई चाकपा अदुदा लुपा कया मरुंगे मालचांग सिंह अमांग अता थोख्रबगे हाइबगे चपचाबा खंगबंगमद्रे थौदोक्तुगी मतांगदा अखोगी पाउमी ऋषिकेश नावरेम अमदे वीडियो जर्नलिस्ट हेंथोयबना पिरकपा रिपोर्ट लेजरे मफम से इम्फाल इसके मनुंग चना लेबा फकनु हारि मफम अदुदनी हारि मफम हसिदा मणिपुर के काफ एनपीडी के मिनिस्टर ओरिबा एल सुसिंद्रो के फार्म हाउस मई चापगी सक्तम अदु मनिंगदा तारी अमदी हारिबा मई चाकलिबा सी हौखिबा जून की तांग कुनगा हुमदोय की अहिंगदसु खोइसाउनरबा लमदम असोंगी मियाम कया लाक्तुना मई थाबगी सफम अदु मयामदु उहनबा ngamjakrabagi tongda ngasi ju amuka hanna sakhangdaba mioi singna amadi khoisaunarba mioi singna minister asigi पैदुना थंबा अमदी महा के फार्म हाउस तलेबा गवर्नमेंट की प्रॉपर्टी की पाइप सिंह जो मई थाबगी सक्तम अदु यामना साउंगना उरी अखोई मणिपुर स्टेट फायर सर्विस की टीम कया लाक्तुना अखोई मई कनबगी खोंजंग अदु अतुकी मतिक हनबलेतना संगसली अमदी असिगुमलबा लेबाक प्रजा मियाम की सेवा तौगनी हाइना थोललिबा अखोई मिनिस्टर अमगी प्रॉपर्टी सिंह अमदी सरकार की पैसंदुना लेरिबा अखोई पाइप सिंह असि खोइसाउनरबा प्रजा मियामना करिगी दमकता मई थारिबनो हाइबदु अचौबो हंग अम ओरगली
Paudomjariba video journalist Hentoiba Loinana Paudomjariba Sama Rishikesh Naurem Elite News Imphal East Phaknung. Haukiba Jun Tarahundoida Imphal East ki Khamen Lok ki Thogdokta Thawaina Ponthapi Khraba Athauba Laishram Bakim Chandra Atopa Mathai Lana Thoram ngasi Kangla Sangom Sangda Pangthokre Tharamaduda Tongan ba mafamdagi lakpa miyoja kayana saruk yakhe Chanabigi matung inna laison tenson pangthokpada natana Laikhidrabagi photo da laisukatuna ikai khumnaba utke Laikhidraba Bakim Chandra gi makhura inau chana phongdorakpada Laikhidraba Bakim Chandra ingtappa thamoi chawba miyamgi thabak tongningba misak amane mahangna mahaki thawai katkriba asi iramdam iraibaki asigine mahaki makhura na haibada chawthuk sei haikhe Ai yamba ahangi machanupani tawriba thawdoksi akhoi Manipur sigi ireba iramdam sigi haitare ne ireba iramdam sigi leiriba maitai jati hariba sigi kayumba sum koki singna mogi apamba mogi animuda tropada adudi akhoi leina haibagi thongna du da isha singna thengnarubani lanchi moina dinga maga akhoi di kari nga moi haibagi thongna du da isha singi changchalaga thengnarubani adubu hujiksi laibak thibidagi leitra leikhitrisi akhoi khaktagi nate ireba iramda awang saisi ngakpa lakpi bahidi makhoi mayam sina akhoi gi damak ireba iramda akhoi besigi khoi leirina haiba thongna du uthokpa honabada leikhidaba poni leiba ngakpiri bani haidana leibiriba akhoi gi oneban cm nasu sarkar sina haitare simba thogdoksi khangdaba nate khangi miyeng changbirangoni adubu huji khara hena miyeng changchalaga simba thogdoksi makha na thoktana bai damakta kitang hena kanba wakhan thadhabiraga section thorang du kitang lakhotcha hanningi haiba wafam si thamjari Taiwan da leiriba miyoi singi apun balup ama oriba Manipuri in Taiwan na Manipur gi tongan ba mafam singda handaki irang asina lanjena duna relief camp ta leiriba sing chana thakna ba amade atei nongmada changdraba yadraba potlam kaya tingbang oina khusanakre tingbang potlam sing adu Global Manipuri Federation punna khusamnaraga pikhibane Kaksing district amadi Bishnupur district ke tongan ba mafam singda hangliba relief camp singda potlam sing adu khusanake Imphal East District ki itham amadi Moirangpurel da Indian Army na khulngakpa miyoi taramathoi fazilure makhoina kapada khulngakpa ama makhutta nongmoina panduna sokre thogdog asi ngarang numit yungba aduwaida thokibane thogdog thokpamdagi fangba pauda khulngakpa singna sijinnaba khusu khulaiga konana fabadagi maikai kayadagi lakpa maira paibi ima ibel singna faba yaroi amade khusu khulai sing puba yaroi haina muknarakpadagi Indian Army na nongmai kapthorakpada khulngakpa khunja adu sokibane haire soklaba miyoi adudi maibam dingku chahi kunmari apokpa mani nongbrang tera uraktagine mahagras medicity da pukhatuna laikanake paugi marak thana atema bra amatang lominase moi press ko di mai thaba to kanano adu khamne ELITETV na akhanana puthokchaba Voice of the People nungtigi numidang khudingi pung 3 ta kuba phangbiragani Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes kaloina na hinglibu sing tha amagi manungda fahanba ngamle. Khong hamba nungai tabasu namit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat.
Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chaliba academic session asigi akagnaba sit masingi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani. Akopa morol gidama 9856575163. College address Pangai opposite MPTC da lengbidaktuna ngasimak kudong saba silowiu. 40 years of trusted diagnostic service, Babina Diagnostics. Braki matung da taram nok jare makhataba pau pizari tabunung degi tapna Tripura gi maitai gi puwari bu masak thokna mayam da khangan bibada achawa thodang loramba da khendagi RK Karmaljit na taibang thaduk khibage chahi kun suba ningsing kumon ngasi marup pauchi ge Macho Mohan gi yumda pangthokre Mahak Hokiba Chahi Lisingani Supna Ahumda Lekidabane Maru Pauchegi editor RK Kalyanjit na Tharomapu Oiraga Sardhanjali Katpagi Tharomaduda Chief Guest Samasung Guest of Honor Oina Mathang Sitna Puthiba Lai Harauba Committee gi President N Niranjan Datta Amasung Manipuri Sahitya Parishad Tripura gi Vice President S Khela Mohan Sarukyake Tharomadu Joint Editor RK Tarunjit na Taramakna Okpa Warol Pikhe Laikhidrabagi Punsi Amasung Mahakna Taromba Thabak Kayagi Maramda Maru Oina Wangkhem Biramangal Nongsha Tabam Niranjan Konsam Atul Salaibam Khelamohon Yumnam Chandrakirti Amasung and Jogeshwar Datta Wangangke Tharomaduda Manipurgi Lakiba Oja Asem Lavangosu Sarukyaduna Wangangke Tharomasigi Matangda S. Khela Mohana moderator Oiraga Saireng Saidinaba Thoromda Laikhidraba Sanakyabu Saitharaga Sanasam Ongbi Uma Siza Malina N. Niranjan and Jogeshwar Saireng Pathoke Imphal East West Amasung Bisnupur District ki Oina ngasi numidang wairam pung 3 fauba curfew komthokle Curfew komthoklingai manungda kaithelamadi dukan sing thong hangnake miyamna nongmada sangdaba yadraba potlam sing curfew komthoklingai da laisinake lambida hanagumna gari jenake ELITETV News channel asigi oina miyamna email gi khuthangda I pau thabirakpa matamda email address info@elitetv.in da thabiraknaba khanganjare Masidas natana ELITETV da I pau phaungnabagi oina phone number 9402890982 da I pau phaubiraknaba khanganjare miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjare Losilakpada maru iba pau amana pizari Home Minister na Kauropadagi Manipur gi Chief Minister N Viren special charter flight amada ngasi Delhi da paisinkhre Minister L Susindro gi Kanglalam khai da leiba godown amadi farm house ko saunaraba miyamna amukka hanna mai tharamle
Khamen Loki Thodokta Laikhidrabasingi Manungda Ama Oiriba Bakim Chandra Lana Thoram Miyoi Cha Kayana Saruk Yaduna Kangla Sangom Sangda Pangthokre. Amadi Imphal West East Amasung Bisnupur gi curfew ngasi pung 3 fauba komthokle. Huziki oinadi ELITETV na pizaba pung ani ge baw lojare miyeng tabiri basingbo amuka na khurumjari.